Meeting Tabiru Kwaipuna Pu Image Divina Taram Oxabagalina, Prajesh Kumarna, Krumjari, Kasigi, Maru Pauda State Asida, Santi, Labor, Tandu Laitava Pivamda, Amokana, Hanzilakana Bagi Matanga, Kaxing Esigi MLA, M. Ramesona, Chair Loduna, Seso Singi, Mute Sing Yauna, Mipam Pangtopuna, Warepia, Lokre. Kokomina Chief Minister and Birena Luchingba, Lengak, Social Boycott Tori Haina, Lautokre. Thawal District Ki Relief Camp Mari de Laiba Inmet Singda Napsagi Card Sing Yentokre. Loinana Pakistan the train accident Thokpagi Thogokta Miyoi Kunipan Lekidre. Mapungoy Pau Lobirasi Kaxing SCG MLA M. Ramesona Chair Loduna Kaxing SCG Peace Committee Gi Meeting among us Kaxing District Ki DCG Office the Pangtoki Meeting Aduda Saruk Yakibasingi Manungda DCG Mihut Oina ADM Kaxing Kapazit SP Bikramjit IPS Senior Citizen Forum Kaxingi President Ex-Minister and Nimai Peace Committee Gi Vice Chairman Y. Nilasandra Loinana Kaxing SCG CSO Clubs Amadi Local Organization Kayagi Mihut Singni Meeting Aduda Lokyo Warep Singdi 37 Kaxing SCG Miyamgi Sapananamugi Damak Security Arrangement and Placement of Manpower Gi Tabak Lokatpa AC Asigi Manungda Central Security Force na Makoigi Manpower Deploy Tawa Matamda DC Kaxing Amasung SP Kaxing Khanaraba Matung Khaktada Tabak Paikatpa Hariba Asi Peace Committee Clubs NGO Sing Amasung Organizations Singa Yanakrava Amadi Khanakrava Sing Adugi Matung Inna DC Amasung SP na Central Security Force ka discussion Tawani State Asida Peace Puraknaba Matamgi Oina Clubs Amasung Organizations Singa Interaction Session Pangthokpa 37 Kaxing SCG Manungda Laiba Relief Camp Singi Darkar Oibasing Panganba Amasung State Asida Peace and Harmony Amasung Normalcy Purakpani MLA Rameshona Meeting the Saruk Yakibasing Tagatpa Amadi State Asida Mausagi Pivamda Hanjil Hannaba Hotnaminasi Haiba Appeal Torduna Meeting Lushinki. Representative of the people of Manipur, Akoina, Masi, Atubada Santi Puviroina, Hijaba, Amadi Masi, Atubada, Masigi, Solusanji Puviroina, Hijaba, Asi, Matam Kara Yangzagani, Aduga. Prazagi, Itilga Loina, Satminaraga, Manipur Kandabayade, Manipur Gidamata, Koi, Sweden, Lepkani, Hibisi Matungina, Darkaro, a political decision, Matam Dugi, and Akoi Lorkani, Amadi, Prazagi Nasi. Imalebak Manipur Kanangi was Changshila Itilasida, Akoi 100 Sarup Yagani have opened the Tamjaka Punam Kurumjari. Thank you. Hayeng August Kitang Taret Infal East Amasung Impal West District Nakwan Mapam Singda Ayupung Manga the Ginung Tilpung Tarani Toifawa Curfew Komtokani Haina Infal East Amasung Infal West District Ki District Magistrate Sing the Tokpa Cherol Singda Hari Howzik Tok Liba Kangluk Irang Sigamari Lenana Kokomina Chief Minister and Birena Lusingba Sarkar Asida Tandun Laki Batongan Tonganba Demand Kaya Tabak Oina Pangtok Tabagida Makta Social Boycott Tori Haina Lautokre Nasi Lampela Leba Kokomigi Office the Pangtok Kiba Paugimifam Amada Kokomegi Coordinator Jitendra Ningombana Haikibada Manipurda NRC Mapung Panat Nahan Gadabani Akanaba Manipurgi Assembly Session Kauduna Manipurgi Integrity Matang the Kanagadabani Koki militant sing the Chatari but Hong Sing Asi Atubada Lushin Gadabani Haina Loop Asigi Maike Dagi Demand Kaya Tandun Laki Badu Asi Pauba Sarkar Asina Tabak when a Pangtok Tabagi Damak Social Boycott Tonanabagi Warep Asilo Kibani Narang Kwakta Ward number 8 Kuki militant sing na Mapamasa Yauna Puna Miyoi Ahum Tangna Yanduna Amasung Nomaina Kaptuna Hakibagit Hong Adu Akan Mumaong condemned Tawi Tahumdoi Super Century the Moirang Kanglei Roll the Yauriba Kambagi Sanaramba Historical Site Ama Uiriba Torbung Ground the excavators in Naduna Kuki Sing na Yum Chamrom Tugai Kibagi Tong Adusu Akan Bumong the condemned Tawi Maitagi Yum Cap Mai Taba Amasung Tugai Kaiba Taubuda Assam Rifles Ki Makai Dagi Yangduna Laiba Asibusu Akan Bumong the condemned Tawi Haina Pundoki
Panbayabadi Kokomina Sinduna Handakta Infal da Mui Lak Amarom Henbana Saruk Yaduna Satkiba Rally Aduda August Manga Fawgi Manungda Hojik Tokliba Kangluki Irang Asiga Mari Lainana Assembly Akanaba Session Kogadabni Haina Warip Lokivani Amaburo Manipur Miam na Asukam Wada Tasda Manipur Lengang Tukumba Tang Mangada Kui Pangudini Haiba Kui Waripodo Kayamna Kui Manipur Lengang Kui Miam Waritu Rigato Bibige respect to Bibige Hibotu Akun Wangzi Masisu Hangi Aduna Manipur Miam Lokiba Waripodu Tabu in the Pantur Tabu Uribanina Hojiki Akoi Kokumi Mudi Manipur Miam the Kanaba Matunda Wahun Karaka Miam the Kamjari Maduri Lady Balenga Sina Manipur Miam Waiba Apa Potu Hongtu Karbanina Manipur Apa Potu Waripuna Lobi Drabanina Hojiki Manipur Lenga Siga Manipur Miam Mudi Kokumiga Leneribu Mari that means Sabadi Equilibrium Manipur Lenga Sa Kui Boko Tauri Hedna Social boycott Tauri Hedna Equimia Ngasidum til pungmarirum tarakpa adwaida news second gi yum ama main sakre thodo asigi pau hek phangbaga Manipur Fire Service ki team sing sangchinduna mai adu muthatnana ba honaki mafam aduda Imphal East ki SP yauna police sangchinduna mai chakgi phim adu yangchinki Emmanuel Cotes Haiba Maming Thaba Yum building adugi top floor da mai adu chalakhibani mai adu matau karamna chalakhibano haiba ngamdri adubu manak nakpa da laibasingna phongdok rakpada electric short circuit na oigani hari hariba yum adugi top floor adu una sabni hari Lamdam asida hojik thokliba irang asina maram oiraga more yauna tongan mafam singdagi lanjanarklaga Thawal district relief camp marida sangjapam lawduna leiba mioi singgidamak khallaga state government na lokhalakba thorangi makhada DC Thawal na ngasi CAFNPD na piwa napsagi card sing yanthokre Wagning Kodom Pokpi Laiba Kodom Pokpi Sports Complex ta Napsagi card yanthokpada saruk yarduna DC Thawal ahantem Subas IAS na hai Moredagi Lanjanarakuna Thawal district ta hangdokliba relief camp marida laiba Napsagi card mai chakraba singi card sing adu amuk hanna generate tawraga ngasi yanthokpani hojik phawbada Consumers Affairs Food and Public Distribution CAF and PD gi makhada Napsagi AAY card Taragnipan amadi PHS card Chamaga Marpunipan punna chaniga supna taruk amuk hanna generate tawre AY card ki kuthang da imung amada seng kg kuntra manga aduga PHS card paiba singi oina me amam da seng kg manga tha khudingi phangalagani masi tha asidagi hauna phangalagani haina relief camp sing da leiba me sing da thajaba pikhi Masina Miamgi Awaba Karata Oirabasu Kohanba Ngamlagani Haiki Ngasi card yanthokpa aduda district supply officer Thawal Santa Sarumbamsu Saruk Yaki Ekoigi PHS card sigina ekoigi mio yamada kg manga lemna phangadawa hairiba scheme masi ekoina Technopalgi Moregi oiba saruktu ekoina sida longtho horaga ekoigi game sida leriba chininaw sing sida ekoi August tha sidagi ekoi piba hubjaragani haiduna thamjage masina ekoina game da leriba chininaw sing sida ekoigi achauba mateng ama Kwakta Lamkhai Ward number 4 dagi Yumnam Pisak Singh Yumnam Prem Kumar amadi Yumnam Jitenbu ngarang August tang mapalgi angan ba ayukta makhoi masagi mayumda tumdunu lairingaida chin kuki narco terrorist singna mihathina hatkibabu Committee for Peace and Social Harmony Head Office Kaksingna akan bamong da condemn tawi Masagi mayumda tumlingaida mihathina hatlaba fawda Manipur amadi Central Lengak na Camp Kuina Tuminna Negidoribano aduga Masing Thinamdana Thajilakliba Central Forcing asi Mitei bu Tamthina Hat Patukpa amadi Yum Kai Mai Thaba Lanthum Mangan Taanba Yembalakpa Oibana Athuwa Matamda Manipur Thadoktuna Satkro Haina Committee for Peace and Social Harmony Head Office Kaksingi President Y Bhagyachandra na phongdokre ngasi Kaksing Chumnangi Indoors Hall da pangthokhiba pawgi mifam amada Y Bhagyachandra na hai haukiba me marida thokiba thodok amagi video viral amada parliament session gi hek
mamangda Prime Minister na leibaki lusingba ama oina akanba wapam thamduna malem pumbada maiteibu yamna aranba chakottaba oina uhankhiba aduga crisis asi pura namsinduna thamkhiba bukan yaningde masagi yumda tumjariba mioi ahum tamthina hatpa tuppa matamda wahi amata phongdoktabasi ngaktaba ngamde masigi tamthiba mawongi mihat asidi Supreme Court natana International Court of Justice da phawba pukhatpam thoi tha om helaba kuki narco terrorist singna Manipur thugain rampham kya da yum kai mai thaba da Manipur gi makha thangbadal leiriba Sero Sugnu Napati yum chatuka control do yaw khiduna mafam sing asigi mioi kya Kaching district hangliba relief camp sing da sangyapam loduna leiriba asigi awa ana phibam Manipur gi governor chief minister amari lenga ke atho amatana su laktuna yengchiladri committee asina leiriba phibam gi matangda paudam janaraba santi hanjan hananaba kari tobu yabage haijaduna unajage haiba chirol ama Raj Bhavan da July 10 da pisin khrabasu ngasi fawba unabagi tanja piraktri lenga ki maikei dagi leiriba violence asi loishinanaba sab chaba thabak thawong pakhatpa udri aduga phamnaiba singna media da thokna sob tawduna leiba sibusu akan mamawong da condemn tawi asuk luraba tanpham asida isha ishagi thodang lojaba ngamdaba ngam athoksing pham konduna leibagi mahutta khudakta pham thadokuna miyamgi khongjang asida yakshin biro kuki illegal migrants sing amadi kuki narco terrorists sing na Manipur dagi separate administration talakpa matamda lenga ani leiba yaroi haiduna mitei maitek na kanna lauringai cherak asida union territory oina talakpa asibusu committee asina akan momong da yaningdaba phongdokpa loinana hiram amatada Manipur gi apunbagi saktam kaiba yaroi hojik chathari balanpham asigi manungda Churchanpur dadi maitelon fawba ngangba yahandre aduga loinana han leijraba pawari ga mari leinaba lam kaya gi maming fawba kuki gi lol da onthokpa sisu yaningde aduna Valley area gi lana tholi maming sing khudakta onthok pigadabani hojik tumduna leiba miyam gi mihut sing asi hawdokpada amadi proactive role lohonbada makoi gi workers sing amadi advisors sing na achoba thodang logadabani aduga torbung banglada August 3 da sangsilluba ima ibel kayada Assam Rifles na kanna thingduna aso open yohon khiba aduga masing yamlaba kuki nupi nupa kayana JCB manga poraktuna maitegi yum chama henna temkhaibada Central Forcing maru oina Assam Rifles na yengduna laikhiba karigino haina su Committee for Peace and Social Harmony Head Office Kaching Maikaidigi wahang hanglakli laiban oirba matam suba kandab yadraba more ngasi akhoi gi makoi sangan mangamdri security for teno panda thami yam ikai ngai ni state for force ma bu le nipi khana thinga thamba da sangan da bangam sangan di haibase ta bada prithibi gi mipum kudam ya gi mipum kyam nong na mani asi gumlaba thodo kaya se lebak pandraba taseng habadi mapu pandra lebak mo thoki bani aduna singma mayam se ngasi leiriba akhoi gi kariba MLA sigasna yamna thuma tana masa masa chet bai sene lobiraga akan bawar betul lobiraga apo politician gi kheneba thambidana masa masa gi oiba tawda bai ba daitoni hai wakulon si thambiraga magwa akan memeng changbiu Kaching Popular Sporting Club KPSC Kaching sanglenda ngasi Kaching club tarapan saruk yaduna club singi apunbagi mifam ama pangthokri ngasi mifam aduda Naurem Gopal KSS Dharmadas amasung KS Ibobina President member sing oibaga loinana mifam asina kupna khanaraba matungda all Kaching clubs or coordination committee 19 clubs of Kaching kauba ama semle ngasi sem ki committee asigi thau pugadab singna KSS Dharmadas na president P Godadharna vice president M Maniyaimana secretary SS Jiban Chandrana amadi N Rajuna joint secretary sing amadi N Purnimana treasurer oina khanki loinana hojik Manipur da thokliba issue amadi matam matam gi issue singda punna thabak tawminanaba amasung committee asigi tam sahi ahum oina warip lore hairi
Numaijing Kudingi Lepton Pangtok Liba Library and Information Center Kaksingi Samriga Yankai Matoi, Jamriga Yankani Toy Amadi Samriga Yankai Humdoi Shuba Special Sandegi Akan Nabat Horam Sing Hokibata July Gitang Kulumdoi Kuntra Amadingasi August Tang Tarukta Matang Sitna Pangtokre Mahiroi Chani Chani Rom Saruk Yakibat Horam Sing Asida Special Invitee Sing Oinap Kakjing Higher Secondary School Ki Principal Norem Nomita Dr. Naurem Bobo Singh Delhi Amadi KSS Tomso Maitei Saruk Yaki Thorongi Manung San Pangthokpa Quiz Gi Quiz Master Singna Prashuram Ibosana Ingo Chauba Amadi Joy Kumar na Oiki Center Asigi Chamriga Yankai Mari Suba Special Sunday Lak Iwan Namajin Numit August Tarawam Doigi Ayupung Taret Tamatangda Pangthok Lagani Numit asi Manipur gi yam namak maru oiba numit oibanina numit adugi thoram sing akan naba oina pangthokani haiba thoramda pangthok kadaba singi manungda athoba singda ikai khumnaba utpa leibak ningba sareng pawa changdamnaba quiz manamathum yenthok puna chingba kaya yauri Kakjing Popular Sporting Club KPAC Kakjing Khunjai Laikai na Kwanba area sing Hojik Manipur gi oiriba nena tadropyum ama oiriba asige talak asida huran chinthigi thodok sing leptana thokli haina KPAC gi secretary na thorokba chirul amana hari ikui dringai mamang tha July tha gi tang 29 ki ahing nongyai da laikai asida leiba KSS Gaurahari gi godown dagi electrical hardware gi polam sing water pump set battery sing ba lupalak ani makhairom gi oigeda polam sing huran kre kanagumbana huran kre polam sing asigi singnaba miyoi sing khangbi rabadi KPSC da pau PPU awaman matik chana pijagani hairi District Agriculture Office Thawalna laikai gi TKYA Tentha Club volunteer singa loina duna ngasi wangjing Tentha SG manung channa leiba Tentha Khungi Lomi Chatruk Romda Ahanba phase ki oina urea har fuan kre Lorok Pantha Yorpu matam asida Tentha gi Lomi Praja Singna Lenga ki Agriculture Minister TS Biswajita har panganana ba hajrubada minister na athu matam gi manungda Tentha Khulda Lairiba Lomi Chatruk Rom ki damak urea har matam chana phangan birakpa asigi damak minister bu apen bu phongdok chari haina khunna asigi Lomi Singna phongdorokli Asi ay Honorable Minister si Tungam Biswajit Singh na mamang sa hida su matam sana PBB ibagum kung si segi su matam sana ay na hajari bedagi singa labah mayam ang pirak tana ay yentok gi thoram si setha jabani dole na masida Tabal district ki library agriculture gi official singa su yamna thuna ma process yang na sanction gi duna ay da asuki mating pangbirap ki damaka ngam khel tan thaga Leimakong Singmangda Kuki militant Singna Maitegi Mamang Maktada Maitegi Yumai Thana Central Force na Kanbagi Mahutta Maitei Sing Adu Hankinanaba Akanbawa Hairakbada Tamoi Kaina Halakibani Madugi Mahut Maithariba Kuki militant Singi Matakta Action Lorumba Targadi Pelamgani Haina Lanjanaduna Kurkul Ladiesau Upper Primary School the Hangba Relief Camp the Leriba victim Amana Pongdorli Assam the best over Maitei Puruki look ama oiriba Bel Tola Manipuri Welfare Organization gi Mihit Ahum Sabatim Amana Manipur gi Irang Asida Lanjana Duna Relief Camp the Laiba Sing da Angamba Salgi Mateng Pangbo Oida Ngasi Senzam Sirang Amadi Kurkul gi Relief Camp the Lupali Sing Kun Mateng Pangkiba Aduda Lanjana Duna victim Amana Pendawa Wapam Asi Pongdok Rakibani Mahana Makhatana Hai Leimakong Singmangda Kundariba Maitegi Yum Maripurom Asi Tangnana Leiba Kuki Singa Hanadagi Nuksi Chanana Amadi Samin Takminaduna Lerakibani Kuki Singna Karisutoro Hairaga Maitegi Yumgi Kontong Singda Makoigi Bunker Sazilaga Maitei Singbu Tamtina Ot Naiduna Yum Kaya Mai Tadok Kibani Masida Sunatana Mai Tadok Triba Yum Singdasu Laijaba Pot Say Sing Huranba Amadi Tugaiba Tokibani Makoina Yum Sing Mai Thaba Aduda Army Singna Yengduna Leki Maitei Singbu Changhandana Tingduna Thamki Numit Adugi Central Force Sing Thawong Adu Yamna Pende Relief Camp Laiba Asisu Relief Committee na Piba Pirol Khra Adunatana Lengaki Maikei Dagi Karigumba Mateng Amata Pangdri Haiki Por aí, gente, eu vou dizer um dia, cara, e tu ia para ter muito nesse ninguém ia me ver que tá
ꯃꯣꯏꯅ ꯌꯥꯝ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯟꯊꯣꯡꯗ ꯄꯠꯀꯔ ꯁꯥꯖꯜꯂꯦꯕ ꯃꯣꯏꯅ ꯀꯨꯟꯊꯣꯡꯗ ꯆꯤꯡꯃꯥꯡꯒꯤ ꯑꯗꯨꯒ ꯏꯉꯧꯔꯣꯛ ꯆꯤꯡꯃꯥꯡꯁꯦ ꯍꯥꯟꯅ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒꯤ ꯊꯥꯔꯛꯄꯅꯦꯕ ꯈꯨꯜ ꯑꯅꯤꯒꯤꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯑꯥꯔꯃꯤ ꯀꯩꯒꯤꯁꯨ ꯂꯣꯏ ꯂꯩꯔꯤ ꯃꯣꯏ ꯑꯥꯔꯃꯤ ꯀꯩꯀꯩ ꯂꯩ ꯃꯣꯏ ꯊꯣꯛꯂꯛꯑꯒꯁꯨ ꯃꯣꯏꯅ ꯇꯧꯕꯗꯣ ꯃꯩ ꯊꯥꯕꯗꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯆꯪꯒꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯔꯛꯑꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯩꯗꯤ ꯑꯗꯨꯝ ꯊꯥꯍꯟꯕ ꯑꯥꯔꯃꯤꯁꯤꯡ ꯇꯦꯡꯕꯥꯡ ꯁꯦꯟꯐꯝ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯩꯁꯅꯥꯝ ꯀꯨꯟꯖꯕꯤꯍꯥꯔꯤꯅ ꯍꯥꯏ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗꯕꯒꯤꯗꯃꯛ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯑꯉꯝꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯅꯔꯒ ꯃꯇꯦꯡ ꯑꯁꯤ ꯄꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯨꯡꯗ ꯃꯊꯧ ꯇꯥꯔꯛꯄ ꯍꯤꯔꯝ ꯈꯨꯗꯤꯡꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯈꯤ ngarang Thawal district ki Dopok Chekmai PS ki manungda leiba Yaipok Kakmayai khulda handak thokliba irang asina maram oirga khul ngaknanaba leiba IRB MR singdagi nongmai launanaba hotnaramba thong adu yaningdaba phongdokpagi miyamgi mifam ama phambaga loinana khul singda numidang pung taruktagi mitop changba thingba yauna warep amas ahum su lokre Panjakong, Chandrakong, Ningel, Kakmayai, Malom, Lairongtel, Ngamukong, Amadi, Lairongtel Petrana Singba, Kul Singi Club Organization, Amasung, Mairapai Lup Singna Saruk, Yaduna Ahal Oiraba, Irom Tombina, Precise Togna Pangtoki from Aduda, Kul Singi, Mute Sing Duna, Wang Nganki Wesingna, Narang Agas. Mangagi nongthil pung ani makairom tabada khulgakliba state force MRIRB dagi nongmai launanaba hotnaramba thong adubu yamna kanna yaningda wafam sing phongdoknakhi thodok adu laibak thiba thodok amani amadi kakmayai amasung masigi akoibada lairiba khungang singgi ing chikna leijaba phibamda yamna akaiba piba thong amani haina lowi Kungangsing asi Thawal Kangpokpi amasung Kamjong district ahum asigi Singyagi akoibagi border area oina leibana maram oiraga asigumba yamna laibak thiba thawong asi tongan balup natraga mioi singna amukhanna tawbidananaba khul singi miyamna appeal torokli loinana khul ngakliba state force singbu lauthok pidananaba makhatana adumak thambinanaba mari leinaba higher authorities singi puning chingsinki Wangkhim Jila Parishad ki nominee member KS Soba Lairongtel Ningel Gram Panchayat ki nominee Pradhan S Kumar amasung Khul Singgi Ahal Kayana President member Singh oina saruk yakhiba miyang yumpham aduna warep ahum su loki warep sing adudi khungang ngaknanaba tharakliba state force singdagi khutlai munnanaba hotnaba yaroi matungda amukhanna thoktananaba mari leinaba punamakta appeal tawjari hairiba khul sing asida numidang pung taruk ki matungda mitop sangbirakanu sanglakpa tarabasu pau phauna biraga sangbiru amasung mathakta pankriba khul sing asidagi state forcing lokthok pidanaba mari leinaba district administration da haijari haiba warep sing lokhi Hauji state asida thokliba irang asina maram oiraga lanjannarakuna tongan ba relief camp singda phom loduna leiba mioi singda Samram Peace Committee amasung Samram Village Mairapai Bilupna ngasi chana thananaba amadi setna chana polam kaya mateng pangkhre chana thananaba amadi pirol pibagi khongchat aduda saruk yakiba Samram Peace Committee gi member Wahengbam Ashok Kumar na hai Samram Peace Committee amasung Samram Village Mairapai Bilup anina kusam naraga lekai miyamda khainrak polam sing asi ngasi pijabani mamang su committee asina tongan mafam singda hangba relief camp singda chana thanana polam kaya su pikre ngasi gi oina lamding higher secondary school amasung wangu dalaiba relief camp marida pibani haina mahakna makhatana phongdokhi Ibasan kita butuh koi setelah riba Marapai bi amadi Samram Village Peace Committee amadi Samram Committee sama daraga il setelah riba mana target sida pot saja kena koi ada kesem sabalo jere Paugi marak thatna aten ba break ama pijari
नौना हांगदोकचरे नौना हांगदोकचरे हंदकता इनौ नौना कक्चिंग पाजी लेकाई म्यूजियम परेंगदा इंगना चिकना स्टडी तौनबा अथेनियम स्टडी हॉल अमा हांगदोकचरे फंगबिगदबा खुदोम चाबसिंग प्राइवेट क्यूबिकल्स प्राइवेट लॉकर अनलिमिटेड वाईफाई एसी स्टडी हॉल डेली न्यूज़पेपर डिस्कशन रूम लंच एरिया कॉम्प्लीमेंटरी बिवरेजेस इंट्रोडक्टरी फी ना लुपा लिसिंग अमा अकक्नबा सीट मसिंगनी मतम अयुक पुंग तरुक्तगी नुमिदांग पुंग मापल अकुप्पा मरोल गिदमक मोबाइल नंबर 9366064817 दा कांटेक्ट तौबियु ब्रेक की मतुंग दा मखाता पाव लोबिरसी Scarlet Eye Care and Contact Lens Thawal Athopamna District Administration Thawalgi Mijeng Makada ngasisu Kangluk Irangna Maram Oiduna Lanjana Rakpadagi Hoji Rice Research Station Wangbal Kambok ta Hangliba Relief Camp ta Nomagi Oiba Free Eye Screening Camp ama Pangtokre Scarlet Eye Care Center Asigi Eye Specialist Dr. Lisham Surbalana Lusingba Timna Lusingduna Chatakhiba I came adu the punna muik marfu mangabu mitki nungaitaba kaya layeng kibaga lunana mu yankaibu lemna anoksu phanganki amadi tangai phadaba hidak langthak singsu lemna phanganki Imphal East Thongju Kendragi Akampat Idol Girls College da hangliba relief camp tangasi Aesthetic Dental Clinic na sinduna nomagi oiba lemna ya lain bagi camp ama pangtokre Dr. Amaksam Nitana Lusingduna satakhiba camp aduda anaba singda hidak langthak singsu lemna phanganki Hojik Manipur gi law and order gi phibam phatraba marak asida RDNPR loichangi Joint Secretary oina thau puriba NG Roben ISPO Manipur lengak na nauna order thoktuna Jiribam District ki Deputy Commissioner oina transfer tawwa asi matang matam sade maram sadaba amani mahak transfer order adu kakpiu haina PRIs Edo Committee na Manipur lenga ki pukning chingchilakli ngasi Deputy Commissioner Thawal gi complex ta leiba Wangjing Tentha City Block ki office ta pangthokpa pamising unabagi thoram amada PRIs Edo Committee Manipur gi spokesperson Khangabok Jila Parishad ki member KS Rajbon hai ki bada Laibaki asuk luraba tanja asida NG Roben gumba mathau da pukning sangba haisingba officer ama transfer tawwa haibasi RDNPR loisangbu collapse oina na basenba oina thokani Laibaki lana maram oirga mayum makai mai thadok pikraba amadi lanjanna duna relief camp singda lairiba imung singda nauna job card piduna inmate singi senthok lambi henna safana na hotnariba officer asibu lengakna yamna thuna transfer tawwa asi maram sade upai lejadraba job card holder singda awabi pibani haiki rajbhavanna makhatana hai yamna thuna lengakna NG Roben ki transfer order kakpiu haina lengaki puning chingchinjari haiki Pamisinga unaba aduda Sarangpat Jila Parishad ki member PS Hiramani Tentha Jila Parishad ki member KS Priyo Kumar amadi atai Gram Panchayat ki Pradhan Singh su saruk yaki RDNPR gi Joint Secretary on adum thokun biduna Manipur da leiriba RDNPR bu en sak thoka department no enduna PRIs mayam gi amadi leuriba Manipur gi lairaba kogi subom nomhom hangdraba leiraba kaya gi jokar holder singi henam sak thoka mo henabagi damak lengang na thu matam da ma ki transfer order sikappiu amadi mahaku hanugum shumba kogi RDNPR gi Joint Secretary moina thabuk ton biu heduna koi Edo Committee ki maikai dagi Manipur praja ki maikai dagi lenga ki pung chingchinjari madi lenga na thu matam da thabuk oina thu no thuk Haukiba August Anida ISPCD Manipur region na thokiba statement amada jirigi kungang sing amadi lamgi mapu marni loinana Manipur lengaktagi separate administration ama ohenanabgi dabak political demand tawwa horgani haiba pham sing yumpham yaudaba amadi laibak thiba wapam ni masi lising na yamna hakchina lobaga loinana akanba mawongda condemn tawi nakal amaromda jiri miyamgi ihul khangduna Mar in Pui Ziri region na kan hotnabiduna haiba statement asibu withdraw tohan kibabu thagat papongdok chari haina listing coordinating committee Ziri gi convener gi chirol amana pongdorli
Serol asina makha taribadi Manipur lengak amadi India government asigumba suda leriba ISPCD gumba militant group amana ground rule thugaiduna miyamgi santi thugainanaba thabak thong kya chatrak labusu tasin usinadana leribasi thoidokna miyamda hena penda pohole karigumba mayik pidagi maijau hoduna chalak labadi maduga diet lengakna pugadabani hairi Pakistan ki kha thangba sarukta express train ama tali dagi nan thaduna accident thokre thodok aduda yamdrabada miyukuni pan sire kaya amana aso opan nangkre haina government official amana phongdoki asigumba thodok sing Pakistan da yamna toina thoi hairi Pakistan Railways Minister Khwaja Sad Rafiq na haikibada accident adugi maram ani oibayai mechanical soiba ama natraga thawaina thoanba amani Railway official ama oiriba Mosin Sail na haikibada Hazara Express ke cost nipan tali dagi nata kibani choklaba mio yankai henba adu ambulance amasung lanai car singda layeng nanaba punaki hairi Aroibada maropo amuk hanna state asida santi leiba tangdu leitaba piyomda amuk handa hanjilakna nabagi damak Kakching SC MLM Rameswar na chair logduna CSO singi Mihut Singh yauna mifam pangthokduna warep kya lokre Kokomina Chief Minister and Birena Lutsingba lenga social boycott tore haina lauthokre Thawal district ki relief camp mari da leiriba inmate singda napsagi card sing yenthokre Loinana Pakistan da train accident thokpagi thodokta miyo kunipan laikhidre ngasigidamakta di Paodam pijaba matang asida loisinjari mayang tabirba kwai punapu amuka hanna khurumjari